ꯁ꯭ꯌꯥꯝ ꯅꯨꯡꯁꯤꯅ ꯉꯥꯟꯕꯗ ꯌꯦꯡꯖꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯣꯐꯤꯁꯇꯒꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯜꯂꯤ꯫ ꯍꯤꯗꯥꯛꯇꯤ ꯂꯣꯏꯅ ꯊꯛꯏ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯍꯦꯟꯖꯤꯟꯅ ꯊꯛꯄꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯗꯤ ꯍꯥꯟꯅꯒꯨꯝ ꯏꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯅ ꯊꯛꯄꯗꯣ ꯊꯛꯇꯦ, ꯁꯨꯡꯊꯛ ꯊꯛꯇꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯗ꯭ꯔꯦꯟꯗꯨꯒꯤ ꯋꯥꯡꯅ ꯋꯥꯡꯅ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯃꯔꯛꯇꯨꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯂꯩꯕꯖꯥꯠꯅꯤ꯫ ꯊꯦꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯗ ꯂꯝꯕꯤꯗ ꯆꯠꯄꯗꯅꯦ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡꯁꯦ ꯄꯨꯕꯤꯈꯣ꯫ ꯂꯩꯃ ꯁ꯭ꯌꯥꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯟꯗꯅ ꯌꯦꯡꯖꯔꯛꯏ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯁꯅꯥ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ? ꯁ꯭ꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥꯡꯗ ꯊꯠꯂꯔꯕꯗꯣ꯫ ꯁ꯭ꯌꯥꯝ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯇꯥꯗꯥ, ꯑꯉꯥꯡꯁꯦ ꯄꯨꯕꯤꯈ꯭ꯔꯣ ꯇꯥꯗꯥ꯫ ꯁ꯭ꯌꯥꯝ ꯉꯛꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯅꯨꯄꯤ ꯑꯗꯨꯅ, ꯇꯥꯗꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯁꯣꯏꯗꯅ ꯁꯦꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯁ꯭ꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯗ ꯏꯕꯦꯝꯃ, ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯌꯣꯛꯑꯣꯗꯤ ꯅꯥꯞ ꯆꯥꯗꯕ ꯋꯥꯅꯤꯗ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯑꯉꯥꯡꯁꯦ ꯌꯣꯛꯑꯣꯅ ꯄꯤꯔꯤꯁꯤꯕꯨ ꯅꯠꯇꯦ ꯑꯩꯅ ꯄꯨꯔꯒ ꯌꯣꯟꯊꯣꯛꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯑꯩ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯕ ꯉꯝꯂꯔꯣꯏ꯫ ꯃꯇꯝ ꯀꯨꯏꯅ ꯑꯩꯅ ꯌꯨꯝꯒꯤ ꯃꯤꯗ ꯆꯤꯟ ꯊꯤꯗꯨꯅ ꯑꯉꯥꯡꯁꯦ ꯊꯥꯕꯨꯝ 19 ꯄꯨꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯤꯟ ꯊꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ꯫ ꯑꯩ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯑꯗꯨ ꯀꯟꯕ ꯂꯥꯟꯐꯝ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯀꯔꯤꯒꯤ ꯊꯧꯅꯥ ꯍꯟꯒꯗꯧꯔꯤꯕꯅꯣ? ꯍꯤꯡꯒꯗꯕꯅꯤ, ꯅꯆꯥꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯌꯨꯝꯗ ꯐꯖꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯌꯨ꯫ ꯅꯨꯄꯤ ꯑꯗꯨ ꯈꯨꯝꯂꯝꯗ꯭ꯔꯤ꯫ ꯑꯉꯥꯡ ꯑꯗꯨ ꯅꯝꯗꯨꯅ ꯁ꯭ꯌꯥꯝꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯪꯀꯞ ꯀꯞꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯊꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯖꯤꯜꯂꯨꯏ꯫ ꯃꯥꯅ ꯇꯨꯡ ꯑꯣꯟꯅ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛꯇ ꯀꯞꯂꯛꯏ꯫ ꯃꯗꯨꯗ ꯁ꯭ꯌꯥꯝ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯔꯒꯦ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯎꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯈ꯭ꯔꯕ ꯁꯛꯇꯝꯅꯤ꯫ ꯍꯥꯏꯔꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ, ꯅꯪꯒꯤ ꯋꯥꯔꯕ ꯃꯤꯀꯨꯞꯇ ꯃꯁꯤꯅ ꯀꯣꯛꯍꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯁ꯭ꯌꯥꯝ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯉꯥꯟꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯄꯥ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯂꯩꯃ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ, ꯅꯆꯥꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯅꯪꯅ ꯍꯥꯟꯅ ꯁꯣꯏꯔꯨꯗꯅꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯑꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯇꯩꯗꯨꯗ ꯍꯥꯏꯗ꯭ꯔꯒ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯗꯣ ꯃꯔꯝ ꯑꯃꯅꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯎꯕꯤꯗꯤ ꯅꯠꯇꯦꯗꯅ꯫ ꯂꯩꯃ, ꯆꯨꯝꯃꯤ, ꯍꯣꯏ, ꯍꯨꯏꯒꯤ ꯃꯃꯩ ꯑꯀꯣꯟꯕꯗꯣ ꯆꯩ ꯊꯥꯗꯨꯅ ꯁꯦꯝꯂꯕꯁꯨ ꯇꯤꯡꯉꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯩꯃ, ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯖꯔꯤ꯫ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯗꯨꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯥꯕꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯅ ꯆꯩꯖꯈꯤ꯫ ꯃꯥꯒꯤ ꯁꯥꯞꯅ ꯑꯩ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯣꯏꯗꯨꯅꯁꯨ ꯉꯥꯟꯕ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯔꯥꯙꯤꯀꯥꯒ ꯏꯆꯥꯒ ꯑꯩꯅ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯗꯨꯒ ꯔꯥꯙꯤꯀꯥꯅ ꯔꯥꯁꯤꯒ ꯑꯩꯒꯒꯤ ꯏꯆꯥ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯀꯗꯥꯏꯅꯣ? ꯈꯨꯝꯃꯨ ꯂꯩꯃ, ꯈꯨꯝꯃꯣ, ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯀꯗꯥꯏꯅꯣ? ꯑꯩꯒꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯈꯣꯡꯊꯥꯡ, ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯏꯆꯥ ꯈꯨꯁꯤ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯌꯥꯎꯈꯤꯗ꯭ꯔꯦ, ꯆꯠꯈ꯭ꯔꯦ ꯋꯥꯔꯧꯅ꯫ ꯏꯆꯥ ꯔꯥꯙꯤꯀꯥꯅ ꯔꯥꯁꯤꯒ ꯑꯩꯒꯒꯤ ꯏꯆꯥ ꯑꯣꯏꯔꯒꯅ ꯀꯗꯥꯏ? ꯅꯪꯅ ꯊꯥꯕꯨꯝ 19 ꯄꯨꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄꯨꯈꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯗꯥꯏꯅꯣ? ꯂꯩꯃ ꯈꯨꯝꯗꯦ, ꯁꯪꯇ꯭ꯔꯤꯛ ꯁ꯭ꯌꯥꯝꯗ ꯌꯦꯡꯉꯤ꯫ ꯁ꯭ꯌꯥꯝꯅ, ꯈꯨꯝꯃꯨ ꯂꯩꯃ, ꯈꯨꯝꯃꯣ, ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯗꯥꯏꯅꯣ? ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯄꯨꯟꯁꯤꯗ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ?
मसी नत्रो खुशी गा राधिका गा नत्तना अतोप नंगी नचानुपी अमत्ता लेते पुमनमक मतम अदुदा हाइखिब खुदिंगमक ओइदबा मिनम बनम थाकने अैगी इनाउदुगी इज्जत कन्नब होटनखिबने खुशी ngसाइदगी मथंता अवाब खुदिंग फाजिंदुना हाइदोक्लरगे खन्ना लैबनी अदुबु मांगमलक्ट्रे खांगबगी पांगल लालकली खुशी मपीसु सिंथरी अदुगा तपना हाइरई अइने नखोइकी सिखिबा नचानुपीदो अइने ताइबंग पुंबगी मफमदा सिख्रबसु इमागी मफमदा मचाइगी मफम लेरमगद्रा खनबन अहान ममाबु इमानी पाबुंग सियामबु अइबु पोपीबा इपानी हाइबसे खंगलकपा मिकुप्ता अइ खुदिंगमक्ता अइ खौपोंगना हाइनिंगखि अइगिसु इमाले इपाले हाइदुना अदुबु मदुगी पांगल लेखिदि अइना लुहोंगलमदाइदा इंदोमसा हाइना मिंगथोल पीरिबी इमा मागी युमदा अइना लेरमद्रबदि ngasisu khanglo aigi ipa kanano aigi ima kanano haibado ngasisu khanglo numito indom sana yom se Simon Craig loisinaba haidana itattatana hairam radhika sumagi ka loisinba loiraka chakhumda sankre aina indom sagi ka da amuk changlaptuna magi ka loisile upudo hangduna fi atupa singa dusu thuptaba singa dusu puthokuna loisilaga hapsin bagi tanja aduda makhai thangthambada photo frame ama yaurami photo frame aduda nupi macha ama mayaida yetana nupi ama pado ima oiromgani khanki oiromdana nupa ama aina khanki nupada mapa oigani hana तब दारिबा अंगांग अपुबा अदुगी फोटोदो हंजिन हंजिन येगी ये तब फमलिबि अदुदी इंदोम जानी खंकी नुपा अमदी अपिक अंगांग अदुदी सक्तमदी लाक्सिनबा ngamखिदे ऐ ngai हक मुंदा येंगलगा खंकी मदो ऐ अमदी ऐगी पाबोंगनि हाइबा ऐसु कना खंगन तुमिना फोटो फ्रेम दो उदुना लाखिबन ऐ हिंगलिए नखोइगी मांगदा ऐ हिंगलिए मयामदो इंगक ngakna खुशी दा लोइने येंगलई खुशी अमुकसु मखा तादुना लुहोंगलमदाइगी मतमदा लेमना मंगोंदा पिरखिबा खुदोप अदु लौथुक्तुना राधिका गी मनाक्ता लाई राधिका से मसे नंगी असेंगबा नरने नंगबु इमाना पिकलिङैदा युवाना चाउनबा होनाजरकपनि नंगी होनाजमन मदि इमागी होनाजमना वाना साखिबनि मसिदा ऐगी हक लेते मतंदुदा ऐना लौखिद्रबदि ऐबु लाना लौखिद्रा खंदुना लौखिबनि अदुबु मफम मतम चारबा कांदा ऐना नंगोंदा सिनागे खनखिबनि ngasidi matamdo yauragli se lausil inama se lausilo inama ai lausin bangamui aina aigini khanjarubani adubu masidi aigi nati imana itatatan haiki masidi magi macha ko khanla hengini haidan inamadi imagi mitta ihan hana uzakiba machadani aigi hak leiti radhika aina phana oidurasu maduda aigi hak leiti kaigumba nangna silaudrabadi ai shyamna nungairaroi silau खुशी दो असी हाइदुना लेमा खोइगी मयुम अदुदगी चटखिगे तौई श्यामना बेमा खुशी ओनसिलक्तुना बाबू इबेमा इपागी असोइबा खोंथांग अमना इसाबु कदाई फावबा वाहनख्रगे हाइबा इपा खंगदबा नति नंगना ngamlabadi अमुक्ता ngakpiyuko बाबू एगी फमदा ममा मपा ओइबसिंबु वारोबगी पांगल लेसते नखोइना पोपीरंबना अइबु अदुगुंबा फिबम अमदा थंबिरंबना अइ ngasi असुमना वाता पादना नुक्सिबा मिनुक्सि असितना योमदुना हिंगलिबा सिदि अदुना अइ कनाता सुवारौदि
ꯑꯩꯅ ꯋꯥꯔꯧꯔꯨꯔꯕꯗꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯔꯧꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯏꯐꯝꯗꯒꯤ ꯈꯨꯗꯤꯡꯃꯛ ꯂꯧꯈꯤꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯑꯩ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ. ꯉꯥꯟꯕ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯇꯥꯔꯝꯕꯅꯤ. ꯁ꯭ꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯈꯣꯟꯖꯦꯜ ꯅꯤꯛꯅ. ꯄꯥꯕꯨꯡ, ꯑꯩꯁꯤ ꯀꯅꯥꯅꯣ? ꯄꯥꯕꯨꯡ, ꯑꯩꯁꯤꯕꯨ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯆꯥꯔꯣ? ꯍꯩ, ꯑꯉꯥꯎꯕꯣ, ꯏꯆꯥꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯕꯨ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯃꯍꯥꯛꯇꯣ ꯏꯄꯥꯕꯨ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ? ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ. ꯁ꯭ꯌꯥꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯀꯛꯉꯥꯎꯅꯔꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯒꯤ ꯃꯊꯛ ꯊꯪꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ. ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯜꯂꯨꯗꯕꯅꯤ. ꯑꯗꯨꯅ ꯃꯥꯅ ꯎꯄꯥꯏ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯏꯐꯝꯗ ꯑꯉꯥꯡ ꯑꯃꯒꯤ ꯗꯥꯏꯇ ꯁꯤꯟꯅꯔꯕꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯑꯩꯉꯣꯟꯗ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ. ꯃꯥꯅ ꯆꯦꯟꯗꯨꯅ ꯆꯦ ꯆꯥꯡ ꯐꯥꯎꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯦ. ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯥꯅ ꯅꯪꯕꯨ ꯏꯐꯝꯗ ꯁꯤꯟꯅꯍꯜꯂꯝꯕꯅꯤ. ꯑꯩꯒꯤ ꯃꯉꯥꯜꯗꯤ ꯏꯄꯥꯒꯤ ꯉꯥꯟꯕ, ꯅꯪꯅꯤꯅꯦ ꯅꯪ. ꯑꯩꯒꯤ ꯆꯥꯝꯊꯔꯛꯂꯕ ꯋꯥꯈꯜ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯍꯛꯆꯥꯡ, ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯊꯋꯥꯏ ꯍꯥꯞꯈꯤꯕꯅꯤꯅꯦ ꯅꯪꯅ. ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯄꯥꯕꯨꯡ? ꯁꯅꯥ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯉꯥꯟꯕ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨꯅꯦ. ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯕꯨ ꯍꯦꯟꯕꯅꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁ꯭ꯌꯥꯝꯁꯦ. ꯅꯪꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯈꯤꯕꯅꯤ. ꯉꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯏꯗꯣ ꯅꯪꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯅꯦ. ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯄꯥꯏꯈꯤꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯩꯕꯤꯈꯤꯗꯣ. ꯅꯆꯥꯗꯨꯕꯨ ꯕꯟꯗꯤ ꯑꯃꯒꯨꯝ ꯊꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯃꯥꯖ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯗꯒꯤꯅꯦ, ꯅꯪꯕꯨ ꯉꯥꯛꯊꯣꯛꯄ ꯄꯥꯝꯕꯗꯒꯤꯅꯤ. ꯖꯒꯠ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯏꯁꯣꯔꯗꯨ ꯐꯥꯎꯕꯅꯦ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕꯗꯨꯅꯤ. ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯋꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤ. ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯕꯅꯅꯤ. ꯏꯃꯥ. ꯉꯥꯟꯕ ꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ. ꯉꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯅ ꯂꯨꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯑꯣꯠꯂꯔꯤ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯆꯨꯝꯕ, ꯑꯔꯥꯟꯕ, ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯊꯤꯗꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯕ ꯇꯟꯖꯥ ꯂꯥꯛꯇꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯆꯥꯛꯄ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯂꯨꯅꯤ? ꯍꯥꯏꯗꯣꯛꯅꯤꯡꯗꯕ, ꯂꯤꯊꯣꯛꯅꯤꯡꯗꯕ ꯋꯥꯔꯤ ꯀꯌꯥ ꯂꯩꯔꯕꯁꯨ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯃꯣꯏꯗ ꯐꯨꯝꯂꯕꯁꯨ ꯊꯃꯣꯏꯒꯤ ꯃꯔꯤ ꯆꯥꯛꯊꯦꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ. ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗꯅ ꯍꯦꯟꯅ ꯀꯟꯕ ꯋꯥꯒꯅꯤ. ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯇꯥꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯈꯪꯍꯧꯕ ꯍꯥꯏꯕꯁꯤꯅꯁꯨ ꯇꯣꯡꯖꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦ. ꯉꯥꯏꯍꯥꯛ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ. ꯔꯥꯖꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏꯁꯨꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯂꯩꯃꯥ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯂꯩꯃꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯉꯥꯟꯕ ꯍꯧꯖꯤꯛꯇꯤ ꯁꯦꯔꯥꯝ ꯁꯥꯒꯩꯗ ꯇꯤꯜꯂꯤ. ꯁꯦꯔꯥꯝ ꯃꯁꯦꯜ ꯂꯧꯅꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯐꯖꯗꯦ. ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯦ ꯌꯥꯕ ꯉꯝꯃꯣꯏ. ꯁ꯭ꯌꯥꯝꯅ ꯑꯩꯗꯤ ꯔꯥꯙꯤꯀꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ. ꯂꯩꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯉꯥꯟꯕꯕꯨ ꯅꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯈꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁ꯭ꯌꯥꯝ ꯂꯩꯃꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ. ꯉꯥꯟꯕꯅ ꯏꯃꯥ, ꯑꯩ ꯔꯥꯙꯤꯀꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯂꯩꯃ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯊꯅ ꯍꯥꯏꯔꯛꯏ. ꯉꯥꯟꯕ, ꯅꯪꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯨꯗꯤꯅꯦ ꯍꯣꯡꯕ ꯂꯩꯇꯦꯗꯣ. ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯎꯕ ꯁꯃꯥꯖꯅꯤ. ꯂꯨ ꯇꯣꯡꯅ ꯀꯨꯞꯄ ꯇꯥꯏꯕꯪ ꯄꯥꯟꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯁꯤꯗꯤ ꯃꯤꯅ ꯈꯪꯂꯣꯏ. ꯅꯈꯣꯏꯗꯤꯅꯦ ꯋꯥꯈꯜ ꯅꯧꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏꯗꯣ. ꯅꯈꯣꯏꯅ ꯃꯤꯒꯤ ꯋꯥꯍꯩ ꯑꯃꯗ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯕ ꯉꯝꯂꯣꯏꯗꯣ. ꯐꯅ ꯊꯦꯝꯂꯕꯁꯨ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯕꯗꯣ ꯃꯥꯡꯈꯤꯅꯤ. ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯂꯥꯞꯅꯈꯤꯕꯅ ꯐꯩ.
ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨꯅꯦ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯕ ꯉꯝꯕꯅꯤ꯫ ꯋꯥꯍꯩꯒꯤ ꯄꯦꯟꯗꯕꯅ ꯀꯥꯏꯅꯈꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯏꯕꯨꯡꯉꯣ ꯂꯨꯕꯅꯤ꯫ ꯇꯥꯇꯣꯟꯅ ꯑꯗꯨꯗ ꯏꯇꯩꯃ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯇꯥꯇꯣꯟ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ, ꯆꯍꯤꯁꯨ ꯌꯥꯝ ꯂꯩ꯫ ꯃꯍꯧꯁꯥꯕꯨ ꯃꯤꯅ ꯇꯊꯤ ꯇꯊꯤ ꯍꯥꯏꯔꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯈꯥꯝꯖꯕꯅꯤ꯫ ꯈꯨꯁꯤꯅ ꯏꯃꯥ ꯀꯩ ꯍꯥꯏꯕ? ꯑꯃꯨꯛꯇꯪꯒꯀꯣ, ꯀꯨꯏꯔꯦ ꯇꯥꯈꯤꯗꯕ꯫ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯅꯪꯅ ꯀꯞꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪꯅ ꯏꯃꯥ ꯏꯕꯦꯝꯃ ꯍꯣꯏꯗ ꯂꯥꯛꯄꯗꯁꯨ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯔꯥꯁꯤꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ꯫ ꯈꯨꯁꯤꯗꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯏꯃꯥ ꯋꯥꯐꯝ ꯑꯁꯤꯗ ꯁꯤꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ꯫ ꯗꯥꯉꯥꯟꯕꯕꯨꯁꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯂꯕꯗꯤ ꯗꯥꯉꯥꯟꯕ ꯑꯇꯣꯞꯄ ꯁꯥꯒꯩꯅꯤ, ꯁꯦꯔꯥꯝ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯗꯤ ꯅꯠꯇꯦ, ꯑꯗꯨꯅ ꯂꯧꯅ ꯂꯩꯅꯕꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯁꯪꯁꯥꯔ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯅꯤꯌꯣꯝꯗ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯃꯤꯅ ꯁꯟꯊꯤ ꯈꯨꯟꯕ ꯍꯦꯛ ꯎꯔꯒꯅ ꯑꯃꯣꯠꯄꯁꯤꯕꯨ ꯄꯥꯏ ꯍꯥꯏꯕ, ꯏꯁꯥꯒꯤ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯅꯕ ꯑꯣꯏꯔꯒꯅ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯊꯥꯗꯣꯛꯂꯒ ꯈꯨꯜꯂꯨꯕ, ꯃꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯆꯠꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯂꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯍꯤꯡꯂꯤꯕ ꯁꯃꯥꯖ ꯑꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯃꯥꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯁꯤꯅ ꯃꯌꯥꯝ ꯑꯣꯏꯈ꯭ꯔꯦ, ꯔꯥꯙꯤꯀꯥ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯔꯥꯙꯤꯀꯥꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯥꯏꯃꯣ꯫ ꯔꯥꯙꯤꯀꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯥꯟꯕꯅ ꯑꯁ ꯇꯥꯃꯥꯏꯃꯣ, ꯃꯁꯥꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜ ꯂꯩꯇꯕ ꯃꯤꯅꯤꯗ, ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ꯫ ꯔꯥꯙꯤꯀꯥꯅ ꯗꯥꯉꯥꯟꯕ꯫ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ ꯏꯆꯥꯁꯥ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯏꯆꯥ ꯉꯥꯛꯇꯅꯤ, ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ, ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯇꯥꯏ ꯍꯥꯏꯕ ꯂꯩꯇꯦꯗꯣ꯫ ꯇꯧꯕꯇꯕꯨ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯁꯤꯗꯅꯦ ꯅꯨꯡꯁꯤꯅꯔꯒꯕꯨ ꯍꯣꯡꯉꯣ, ꯍꯥꯏꯅ ꯁꯤꯡꯅꯔꯒꯕꯨ ꯍꯣꯡꯉꯣ, ꯋꯥꯈꯜ ꯃꯣꯠꯅꯕꯨ ꯆꯥꯅꯔꯛꯇ꯭ꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯌꯨꯝꯕꯥꯟꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯁꯦ, ꯑꯩꯅ ꯂꯩꯃꯒꯤ ꯌꯨꯝꯕꯥꯟꯗ ꯈꯨꯠ ꯊꯤꯟꯕꯗꯤ ꯅꯠꯇꯦꯗꯣ, ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯗꯨꯅ ꯍꯣꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯃꯨꯛꯁꯨ ꯌꯦꯡꯉꯨ, ꯑꯚꯤꯖꯤꯠꯀ ꯈꯨꯁꯤꯒ ꯁꯨꯞꯅꯇꯒꯤ ꯑꯍꯤꯡ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯤ, ꯀꯅꯥꯅ ꯀꯅꯥ ꯈꯪꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯅꯤꯗꯣ꯫ ꯋꯥꯈꯜꯅꯕꯨ ꯆꯥꯅꯔꯗꯤꯅꯦ ꯃꯤꯒꯤ ꯋꯥ ꯇꯣꯛꯈꯣ, ꯑꯩꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯣꯏꯗꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯜꯂꯨꯀꯣ ꯏꯆꯥꯁꯥ꯫ ꯔꯥꯖꯦꯟꯁꯨ ꯍꯥꯏꯔꯛꯏ, ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯍꯥ ꯋꯥꯔꯦꯞ ꯂꯧꯕꯁꯨ ꯄꯥꯝꯗꯦ, ꯈꯟꯈꯣ ꯌꯦꯡꯈꯣ꯫ ꯃꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯂꯩꯃꯥ, ꯈꯜꯂꯨꯀꯣ, ꯃꯨꯟꯅ ꯈꯜꯂꯨ꯫ ꯁ꯭ꯌꯥꯝ, ꯅꯪꯁꯨ ꯃꯨꯟꯅ ꯈꯟꯈꯣꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯔꯥꯖꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯆꯠꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯃꯥꯏꯃꯨꯗꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯟꯅ ꯐꯥꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯇꯥꯇꯣꯅ ꯃꯥꯏꯃꯣ, ꯅꯪꯒꯤ ꯐꯣꯟꯗꯨ ꯉꯥꯏꯍꯥꯛꯇꯗꯤ ꯃꯨꯠꯊꯠꯂꯨ ꯀꯩꯗꯧꯔꯒꯦ? ꯑꯣ, ꯅꯣꯏꯒꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯕ ꯐꯦꯃꯤꯂꯤ ꯁꯣꯁꯦ ꯌꯦꯡꯉꯨꯔꯒ ꯊꯣꯛꯂꯛꯄꯗꯗꯤꯅꯦ ꯑꯩꯁꯨ ꯀꯞꯇꯧꯔꯕꯗꯣ꯫ ꯅꯪꯁꯨꯅꯦ ꯐꯣꯟ ꯄꯥꯏꯍꯟꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯁ, ꯅꯔꯟꯅ ꯄꯥꯏꯕ꯭ꯔꯣ? ꯏꯔꯟꯅ ꯄꯥꯏꯕꯅꯦ, ꯏꯔꯟꯅ, ꯀꯩ ꯀꯥꯟꯗꯕꯗ꯫ ꯁꯅꯥ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯉꯤ꯫ ꯈꯨꯁꯤꯗꯨ ꯁꯤꯠ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯡꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯉꯥꯡꯅꯔꯤꯕ ꯑꯅꯤꯗꯨꯗ ꯆꯩꯍꯤꯜꯂꯛꯏ꯫ ꯍꯩ ꯇꯥꯇꯣꯟ, ꯃꯥꯏꯃꯨ, ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯀꯣꯟꯅ ꯇꯧꯅꯔꯣ꯫ ꯁꯣꯝꯗꯅ ꯁ꯭ꯌꯥꯝ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯂꯩꯃꯗ ꯇꯇꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁ꯭ꯌꯥꯝꯅ ꯂꯩꯃ, ꯍꯧꯈꯤꯕ ꯄꯨꯝꯕ ꯍꯧꯈ꯭ꯔꯁꯅꯨ, ꯏꯆꯥꯒꯤ ꯈꯟꯁꯤ꯫ ꯏꯆꯥꯒꯤ ꯈꯟꯕꯗꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯐꯪꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯩꯔꯤꯕꯁꯦ꯫ ꯂꯩꯃ, ꯐꯔꯦ, ꯑꯩ ꯌꯥꯔꯒꯦ, ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯔꯕꯁꯨ, ꯑꯗꯨꯕꯨ ꯍꯪꯅꯔꯛꯀꯗꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ?
ꯉꯥꯟꯕꯕꯨ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯉꯝꯂꯣꯏ, ꯅꯠꯇ꯭ꯔꯥ? ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦꯗꯅ꯫ ꯏꯆꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯗꯕ ꯂꯩꯃ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯕꯤꯌꯨ꯫ ꯔꯥꯙꯤꯀꯥꯁꯦ ꯅꯨꯄꯤꯅꯤ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯪꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯩ, ꯅꯪꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯁꯥ ꯃꯔꯣꯝꯗꯣ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥ? ꯔꯥꯙꯤꯀꯥ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯁꯤꯅ ꯑꯌꯨꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯄꯥꯎ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯔꯁ ꯂꯧꯔꯤꯕ ꯑꯁꯤꯅ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯅꯤ꯫ ꯅꯪ ꯑꯩꯗꯤ ꯇꯨꯡꯒ ꯃꯥꯡꯒ ꯌꯦꯡꯂꯨꯕꯗ ꯃꯥꯡꯅ ꯅꯛꯁꯤꯜꯂꯛꯑꯕꯅꯤꯅꯦ꯫ ꯁ꯭ꯌꯥꯝꯒꯤ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯅꯪꯅꯦ ꯅꯪ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯉꯁꯤ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯠꯇ ꯎꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯅꯪ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯁꯨꯛ ꯂꯨꯕ꯭ꯔꯥ? ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯣꯡꯊꯥꯡꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯉꯥꯡꯕ ꯂꯦꯞꯈꯤꯅꯤ? ꯅꯣꯡꯃꯇ ꯀꯥꯡꯗꯦ ꯂꯥꯎꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯛ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯨꯔꯕꯗꯤ ꯈꯦꯠꯅꯕꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯄꯈ꯭ꯔꯥ ꯇꯥꯍꯧꯔꯕ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏ ꯁꯃꯥꯖ ꯑꯁꯤꯅ ꯃꯥꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯔꯨ ꯍꯨꯟꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ, ꯆꯣꯡꯉꯤ, ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯗꯤ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯨꯕꯗꯁꯨ ꯃꯔꯥꯜ ꯇꯅ ꯄꯣꯠꯌꯨꯝ ꯐꯥꯈꯤ꯫ ꯈꯦꯠꯅꯕ ꯀꯌꯥ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯧꯖ ꯀꯌꯥꯔꯛ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯂꯥꯟꯈꯤꯗꯕꯁꯨ ꯅꯠꯇꯦ꯫